Quran hairiba lairik asi Allah na mahaki athoiba nabi Muhammad sallallahu alaihi wasallam na tabirakkiba lairik amani. Lairik asi taibang miyoibana haibidi Rasulullah sallallahu alaihi wasallam gi ummat singna mamutana khangdaba yadraba lairik amani. Adom oinamak Quran asi Arabic londa Allah na tabirakkibana aikoina artha khangbada khara wana thokli. Maram aduna aikoina Quran da Allah na kari hairibano haibadu khangnabagidamata ngasigi video asi semjabani. Quran da surah chamaga taramari yauri. Ahanba surah adu surah al-Fatiha haibani. Ahanba surah dagi hauraga mathang manau naina aikoina Allah na kari hairibano, kari tau hairibano, kari tauganu hairibano madu pumnamaktu khangminnasi. Bismillahirrahmanirrahim. Alhamdulillahi rabbil alamin, arrahmanirrahim, maliki yawmiddin, iyyaka na'budu wa iyyaka nasta'in, ihdinas siratal mustaqim, siratal ladzina an'amta 'alaihim ghairil maghdubi 'alaihim waladdallin. Amin. Hojik aina Arabi londa pajakrabagi matungda Manipuri lon haidi Quran Arabic lon asigi arthaga loinana amuk punna paduna taminasi. Bismillahirrahmanirrahim. Haujari thaujal haiba kanbi haiba Allah gi mingda. Alhamdulillahi rabbil alamin. Thagatliba pumnamak Allah buni taibang pumnamakki mapu. Ar-Rahmanir-Rahim. Thaujal haiba kanbi haiba. Maliki yawmiddin. Thauburelni wayel bichar numitki. Iyyaka na'budu wa iyyaka nasta'in. Nang butani aikoina latchariba, nangondagitani aikoina tengbang nijariba. Ihdinas siratal mustaqim. Lamjingbiyu aikoibu lambiduda chumdring chumba. Siratal ladzina an'amta 'alaihim ghairil maghdubi 'alaihim waladdallin. Lambiduda nangna makoida thaujal tawbikhrabasingdugi nattaba nangna makoida saubikhrabasingdugi nattraga langphainakrabasingdugi. Amin. Surah asigi artha sidagi aikoina khangba ngamle madudi aikoina Allah khaktabu latpada matik sai, mahak khaktabu thagatli amasung mahakte thaujal haibani, kanbi haibani, aduga wayel bichar numitki thauburelni. Aduga amuksu aikoina latchariba pumnamak Allah mapu mahak khaktagini pum nijariba mateng hajariba nijariba mateng pumnamak Allah mapu mahak khaktadagi nijabani sumna hari. Aduga amuksu aikoina afaba achumba lambi chatnabagidamakta mahak ngondagi hajari nijari pangal thauna hapinaba mahakna aikoigi pangal thauna hapinaba achumba thabak tawba matamda amadi aranbadagi lapna leinabagidamakta pangal hapiyu thauna hapiyu haiduna mahak ngondagi mahak haibadi Allah mapu mahaktagi thaujal nijari. Aduga iroi loibada mahakna pangkhidraba mahakna saukraba madugi lambidudadi nakoi sukjat chatkanu aina yadraba lambini haiba lambising adudagi lapna leinabasu aikoina lapna leinaba pangal hapiyu thauna hapiyu haida Allah mapu mahangonda khaktagi nijari hai.
ꯃꯔꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯜꯂꯥꯍ ꯃꯄꯨ ꯃꯍꯥꯛ ꯈꯛꯇꯕꯨ ꯊꯥꯖꯗꯨꯅ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ, ꯌꯣꯛꯄꯤꯕ, ꯊꯥꯛꯄꯤꯕ ꯃꯄꯨꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯅꯨꯃꯤꯠ, ꯑꯩꯈꯣꯏꯒꯤ ꯑꯔꯥꯕꯤꯛ ꯂꯣꯟꯗ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤꯁꯨ ꯊꯧꯕꯨꯔꯦꯜ ꯑꯣꯏꯔꯤꯕ ꯃꯄꯨ ꯃꯍꯥꯛꯉꯣꯟꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯍꯥꯏꯖꯗꯨꯅ ꯅꯤꯖꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯇꯕꯨ ꯉꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯑꯃꯜ ꯇꯕꯨ ꯇꯧꯔꯒ ꯃꯍꯥꯛꯅ ꯁꯤꯟꯕꯤꯕ ꯑꯐꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅꯕ ꯍꯣꯠꯅꯁꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫